ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯦꯗꯥꯝꯁꯨ ꯍꯥꯏꯖꯜꯂꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯌꯥꯎꯍꯜꯂꯕꯅꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯕꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯁꯨ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯕ꯭ꯂꯣꯛ ꯑꯃ ꯍꯥꯞꯄꯒꯦ ꯑꯩ ꯇꯧꯔꯤꯅꯤ ꯃꯦꯗꯥꯝ ꯀꯥꯏ ꯆꯠꯂꯤꯅꯣ ꯑꯝꯇꯪ ꯍꯥꯏꯔꯛꯎꯅꯦ ꯀꯅꯥꯗ ꯍꯪꯗꯣꯔꯤꯑꯦ ꯃꯦꯗꯥꯝꯗ ꯍꯥꯏꯌꯣ ꯃꯦꯗꯥꯝ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯥꯏ ꯆꯠꯂꯤꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯕꯒꯥꯟ ꯌꯦꯡꯕ ꯆꯠꯂꯤꯃꯤ ꯕꯒꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩ ꯊꯥꯕ ꯈꯣꯠꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯆꯠꯂꯤꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯐꯣꯇꯣ ꯑꯃ ꯂꯧꯈꯠꯂꯛꯇꯣꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯝꯇ ꯍꯌꯦꯡ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯊꯥꯏꯌꯦꯕꯀꯣ ꯌꯥꯝ ꯊꯤ ꯐꯖꯖꯥꯠꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯇꯣꯏꯅꯤ ꯑꯩꯈꯣꯏ ꯆꯤꯒ ꯁꯧꯒ꯭ꯔꯤ ꯈꯔ ꯍꯦꯛꯎꯁꯦ ꯍꯥꯏꯅ ꯕꯦꯒ ꯄꯥꯏꯔ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯆꯠꯂꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯛꯀꯦ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯆꯥꯛ ꯂꯥꯎꯏ ꯈꯨꯠꯁꯥ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯦ ꯑꯩꯈꯣꯏ ꯄꯨꯡ 8:30 ꯀ꯭ꯂꯥꯁ ꯇꯧꯕ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯑꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯆꯤꯡꯗ ꯊꯥꯕꯗꯣ ꯕꯥꯟꯗꯣꯟ ꯃꯌꯥꯝꯅꯅꯦ ꯃꯈꯣꯡꯒꯤ ꯃꯅꯥꯗꯣ ꯂꯣꯏ ꯁꯤꯠꯂ ꯂꯣꯏ ꯆꯥꯔꯤꯕ ꯌꯥꯝ ꯂꯝ ꯍꯦꯜꯂꯤꯅꯦ ꯃꯍꯩꯗꯣ ꯂꯩꯍꯧꯔꯦꯗꯅ ꯃꯍꯩꯗꯨꯅ ꯎꯆꯦꯛꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯨꯝ ꯃꯐꯝ ꯈꯪꯗꯦ ꯄꯥꯝꯕꯤꯁꯤꯡꯗꯣ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯍꯤꯡꯒꯣꯜ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯗꯩ ꯁꯤꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯆꯥꯝ ꯈꯔ ꯂꯩꯌꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯃꯦꯗꯥꯝ ꯏꯕꯥꯅꯤ ꯀꯣꯏꯔꯨꯁꯤ ꯌꯦꯡꯉꯨꯁꯤ ꯍꯤꯡꯒꯣꯜ ꯆꯥꯅꯤꯡꯕ ꯄꯣꯠ ꯍꯦꯛꯎꯁꯤ ꯍꯥꯏꯅ ꯆꯠꯂꯤꯃꯤ ꯃꯥ ꯁꯧꯒ꯭ꯔꯤ ꯈꯨꯌꯥꯝꯁꯦ ꯎꯁ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯪꯍꯟꯅꯕꯒꯤꯅꯦ ꯍꯦꯛꯄ ꯂꯥꯛꯏꯁꯦ ꯐꯖꯅ ꯀꯪꯍꯜꯂꯒ ꯗꯨꯕꯩꯗ ꯄꯨꯗꯣꯏꯅꯦ ꯑꯗꯨꯒꯤꯅꯦ ꯌꯥꯝꯃꯤꯍꯦ ꯍꯤꯡꯒꯣꯜꯁꯦ ꯌꯥꯝꯅ ꯍꯦꯛꯄ ꯍꯧꯔꯦ ꯁꯤ ꯈꯨꯁꯥꯡꯁꯦ ꯑꯝꯇꯪ ꯌꯦꯡꯉꯨꯍꯦ ꯃꯌꯥꯝꯁꯤ ꯆꯥꯔꯨꯃꯤ ꯐꯖꯔꯤꯃꯤꯅꯦ ꯑꯗꯣ ꯁꯤ ꯈꯨꯁꯥꯡꯁꯦ ꯍꯣꯏ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯃꯈꯛꯀ ꯂꯩꯍꯧꯔꯤ ꯑꯗꯨꯗꯣ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤꯗꯣ ꯀꯥꯏꯗ ꯅꯨꯡꯉꯥꯏꯍꯦ ꯑꯩꯈꯣꯏ ꯃꯥꯅ ꯁꯤ ꯎꯔꯗꯤ ꯉꯥꯎꯖꯗꯧꯕꯅꯤ ꯃꯥꯗꯤꯅꯦ ꯁꯨꯃꯥꯏꯅ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯌꯥꯔꯦ ꯕꯦꯔꯤꯁꯦ ꯂꯤꯕ ꯂꯤꯗꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅꯅꯦ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯊꯨꯗꯦꯛꯎ ꯍꯥꯏ ꯑꯗꯨꯅ ꯊꯨꯗꯦꯛꯑꯅꯤ ꯁꯤꯁꯦ ꯅꯧꯔꯤ ꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯃꯇꯣꯟꯁꯦ ꯁꯤꯁꯨ ꯅꯧꯔꯤ ꯑꯗꯨꯅ ꯁꯤꯁꯨ ꯑꯃꯨꯛ ꯍꯦꯛꯑꯅꯤ ꯑꯁ ꯕꯦꯔꯤ ꯍꯦꯛꯄꯁꯨ ꯍꯩꯔꯦ ꯉꯁꯤꯗꯤ ꯍꯥꯞꯆꯜꯂꯣ ꯍꯣꯏꯁ ꯈꯨꯌꯥꯝ ꯑꯃꯅꯤꯍꯦ ꯅꯨꯡꯇꯤꯒꯤ ꯍꯦꯛꯑꯗꯤ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯅꯨꯡꯁꯥꯁꯤꯗ ꯁꯤꯔꯦ ꯁꯥꯕꯗ ꯑꯃꯨꯛ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯦꯔꯤ ꯍꯦꯛꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯤꯡꯁꯦ ꯑꯃꯨꯛ ꯈꯔ ꯃꯜꯂꯨ ꯍꯥꯏꯕ ꯃꯣꯔꯣꯛ ꯈꯔ ꯑꯃꯨꯛ ꯃꯜꯂꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯂꯣꯏꯅ ꯀꯪꯁꯟꯗꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦꯕꯣ ꯄꯥꯝꯃꯨꯈ꯭ꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯍꯟꯗꯛ ꯇꯧꯈꯤꯕꯗꯣ ꯑꯗꯨꯗ ꯂꯣꯏ ꯀꯪꯉꯤꯅꯦ ꯑꯩꯅ ꯁꯤ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯁꯨ ꯈꯔ ꯍꯦꯛꯇꯣꯛꯈꯤꯒꯦ ꯑꯁ ꯌꯥꯝ ꯄꯥꯝꯃꯨꯏꯍꯦ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯣꯔꯣꯛ ꯃꯌꯥꯝꯁꯦ ꯈꯖꯤꯛꯀꯤ ꯅꯠꯇꯦꯍꯦ ꯁꯤꯗꯤ ꯃꯣꯔꯣꯛ ꯃꯇꯣꯝꯇꯒ ꯄꯠ ꯄꯠ ꯀꯦꯜꯂꯛꯄꯁꯨ ꯌꯥꯎꯔꯦ ꯑꯁ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯝꯇꯪ ꯌꯦꯡꯉꯨꯗꯅꯁꯦ ꯍꯦꯛꯄ ꯇꯟꯅ ꯂꯥꯛꯑꯦ ꯁꯤꯁꯨ ꯍꯦꯛꯄ ꯇꯟꯗꯅ ꯂꯥꯛꯑꯦ ꯉꯝꯗ꯭ꯔꯦ ꯌꯥꯝꯃꯟꯗꯅ ꯁꯤꯗꯣꯔꯦ
nusa sa sida angam bagai tawre sena koi madam leire masu nusa marak sida yauri ni do aigi tawba sida to yamdra us khupha jamani hapchangarage semu mayam saba sakka theungne kai mali haina yungne khupha bhare bo kok ngau khale hoje akoi moro hekpa lore deidi sogri hoje he ani mathang da yenga sogri bali la chala si amu yenga si sogri ji khajik khara ki natte ko khajik ki natra bani wari ni ani ohum gi wari natte sida la idi basi pambi ani ohum gi natte manga tara gi wari natte sai da la idi ba sogri pambi myam se na wa thau sem gem tang da ba yenge du lien na ba wathau semi hojik tawrani kamai tawge enge len ge ongse ego thangi tawwa wali wa akoi isa semja ba thang na kan hojik len khalai ai toroke o maning wondagi hangat na len ba len yati heye me len da len ge ne chong tu ya ba ja dire ni ja di pe te ya ba e sogri me am je ngune phajana he koi je se pura ga chatlani je jikara ki natte se kanghandro bani aduna ni mai dare mi thaba kanai ai sida laira me tu hoi ma rung khitang lang ba kyam nuai ma inem ne mi tu awa thabi tu pali ai muktang wange oi maki ha madam so de yengo sandu kera ama tau kera nok na sire akoi hoji wa bana sire mang pirik shaure nuksa marak sida tawruri ni do yamdo yamdra cha ko manga biskut aw gonga thiladi ko sarput nei ra jo awni ma yam sare chuti thana re me da moi yum hek manak tane ba ko chuti tharam re chang ya hek tharam na ya roi ko ji chatlani yum da oina kainom yang la ka ko kyam yam pali no inem nem da kyam yam pali no pirik shaugai pambi se du sigai hauraga sida tu iden tel somna su pali am thi pali si anak pasige sida madam na ai patai mama ma happy re thank you madam ai madam da hai ma saning ba hai ro ai pura ken mane hekchari mi mane hekna pujari mi ai na kyam nungai dharma di laite madam se yam na me pai ai sini madam ogi pan ma se kambra me am mi onda pija ngonda su pija re mama la pija re husi om kamu ai am he aga pula ini direct mai ko la la ini bako nusi bana oi ma saningi ta hai bada yong se kyam yam na noi na khaji khara kan na te hai sini lok me am na me dum na di chang de ye une morok se Sama kami yang thagam morok he ene siga oina bek chan da na Sini apa bra? Zik khara kin na te ai sini ai lo hek lai ni khutna Kali ini nak pun ada. hek lai ni madam ne he uai tau sorok ne okay namong no jik le bu ma hi se mani do thak to ni sena isena di ta na yendem chara ama happy re sina madam oi de ne hek lak ko ni ye ne meri ye khya mama som da that na nga tang nusa marak tu si ju khara ha ye ada gi de arambi that pa ga namak te nusa saman gi de si ge da yai ni negi si leire morok khuyam jeng wate ko se du ga sogri khuyam jiri oi ma si ong ne bag pu ho da ni ma si bag se chen di ta oi de ina amta pi ro ai na ai ong tang pu ge he pu kai pu rai ni je sini mayang wa si gi mas parada gi hangak pa fresh pu chai sing ai asi hujek mana thato ga nusa sa ngai ra pho ho ra yang
nusa kusa sih deh yang nih kalau di kang jalan itu mari mangani tadi tuh kangan prek lah kangen kan tham ini bapak sini sakta yang sampai wai